Haziki Angangsi Maron Tina Topa Hitaba, Magi Maming Povada, Kariko Buke Havaganda, Kumbangam Daba, Mapa Maming Kariko, we have a Hitaba, Lepam Kaygumbamba Pova, Adugi, Kangtaba Angangni, Sarkagi, Social Welfare Department, Piba, Katsi, quite disable, Kano, the Piper Kat, Kaibangang. Ngasigi sidi police na mahoi sosama phangwadagi sumena dead body leire haba pau confirm tawraga khoida akhoigi sengkiba jesi da pau pirakpaga aduga thibada phangnabani pung se ayukki pung taruk adai da oranggadaba male aikhoina mama sina kathel halaga ngasagi ahing Thong hang hobase sisigi kano to ma kathen chaluraga hala akan sidai sida ma sak saram daida leram dabadagi lekai gi missing amdage amama tawraga thina bada leram dabadagi saide anak basida de leitre haibadagi khun gi masjid sida lauthoaga thibada khun sidagi atopada lan khrabraina akhoi camera da kaida madamada check tawraga yengbadagi thokre haibe khangbadagi Atopada Hangwada Junam Hidrom Gi School Haji College Maningi School Gi Daleva Community Honsida Ziki Miyama Huram Beni Haraga Mayam na Triton Tawi Habagi Pau Hangwadagi Hangubada Moigi Mina Aram by Tengon Eko Junam Hidrom in Sinakre Habagi Labadagi Koina Satlaga Hangubadam Hona Sutado Kre Harapa.